Chauna leirambani adubu asiba hakchang oina pirai asiba hakchang pirak pasisu yam mong tadaba akoina chanaba sa kakbu phol sumaina kakte mi da moina sumaina tawrami ba thabak se yam mong tadana matar kaga sumaina pugirak se akoi yengbuda khangba ngmde pende masagi masak yengaga natraga masa yengaga akoi masak se akoi identify toba ngamde dubu mana liliba magi phuri khungrao masada dress hapkibse asidi ge akoi identify tobuni maramdi masadi ge akoi masak yengaga akoi identify toba ngamde maramdi prithvi da channa daba prithvi din amata su toram daba tauki daba thokse matar ka khrabnina masak tagi de akoi kari so akoi identify toba ngamde masak khangba ngamde adubu mahakna liliba setliba khungrao firondagi akoi se identify ti akoi nagasi mi taruk se masi digdi akoi chinau mi taruk se mai ki dress tagi akoi mi taruk se identify tore habdi midagi thongsu hajani bune aduna mokoina toriba thabak se uba matamda aisi lupane adubu yengba matamda yengba ngamde khangba ngamde supen pen maki imung munung rupi angang sin uragi siguma thamoi se phomba kanam tang kuki sing se thamoi da moi gi mi okhan amta chende aduna si kanana hatpno kadai digi purak puno kamaina to khibno kadai digi purak puno kanana hatpno habsidi ya mathubo matamda sidi tidok tragadi kide ko sungya yaroi habsidi hogi se makuk kumba loi phangde na ta ro kya phange kya wa makuk sidi suna di leye suna leye adubu hujiki magi masada mata ka abnina akoina di loina makte suna phangi phangde da haiba ngamdre maramdi mata leirabnina akoina su yengba ngamde akoina mogi masasi kamal lebu so ko yengba ngamde aduna akogi mitruk sidi am tamchina hatpi khiba yam tamchina tobi khiba hatpa matamda moise nupa oiradi lanne hairagadi nomaina tok kapthok pibo oiragadi adugi din amu yengda khara kena to adubu yamna kare yamna ot nairaga hatpi khiba thangna paire hairaga matar kau piraga sumena tobi khipse moi chage na ka ibra sungpen pende siguma thabaksi akoi sungpen pende suye yaningde haibisidi akoi media thongda aininge aduna yama thubo matamda kadaidigi phangna kadaidigi pura khibno kanana pura khibno kanana hatpno haibise yama thubo matamda government asina state government asina yama thubo matamda nihat ado uthok pio haibisidi midai gi thongda hana haijabni body se accept to ya naction de koi body si koi accept to roi maramdi akoina expect to budi makoi gi mi tramari se yam safe when akoi pi gibni adu akoi gi mi singdu yam safe when pira agadi haina akoi khamen adu akoi gi mi hatoga sumana mata ka aga pira ga kamen akoi logni sidi akoi lobunga moi no loro have sidi akoi hajani haji ko postmortem di taw graba ko postmortem di akoi tawdri postmortem tawdri just ngasi gi de akoi moi gi si akoi gi mi ne have si identify to na bi thata akoi tawzabni ngam di kai phangbusi akoi phangbo gi mafam se akoi da hairak tri aduna hojik aina hairi bise phangbusi kadai digi phangbuno kanana hatpno habise yang thubam tam to pio habidi meja gi thongda thamjabi ado khina ubu matam da ngasai gi police ki statement gi matung ena dailon bhai gi area da gi phangbani haibgi du statement nama su thokre da namangda ado mamang da su state government na dailon bhai da kosmaina combing operation chathare missing oriba hajikina ga gi hostel singji gi combing operation chathare habu wa khon je thonggi belaire aduga nahan dat ten da mug dailon bhai gi area da gi phangbani habi da kari hai सिगी अखोदा पुलिस ना कोम्बिंग चले खोले है बदी अखोई सु अदुम तादि ताई
ꯆꯠꯄ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯁꯤꯗꯒꯤ ꯐꯪꯉꯤ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯄ꯭ꯔꯨꯐꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯞꯗꯦꯠ ꯇꯧꯕꯤꯗ꯭ꯔꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯤ